ꯑꯩꯅ ꯁꯨꯝ ꯎꯖꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯀꯌꯥ ꯃꯑꯣꯡ ꯐꯖꯗꯕꯤ ꯇꯞꯆꯕꯤ ꯏꯪꯖꯕꯤ ꯈꯣꯟ ꯀꯟꯅ ꯍꯥꯏꯕ ꯉꯝꯖꯗꯕꯤ ꯃꯤꯅ ꯉꯥꯡꯉꯒꯁꯨ ꯆꯩꯔꯒꯁꯨ ꯃꯇꯣꯝꯗ ꯈꯟꯖꯔꯒ ꯇꯨꯃꯤꯟꯅ ꯀꯞꯆꯕꯤ ꯏꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯒꯁꯨ ꯃꯥꯡꯗ ꯐꯝꯕ ꯍꯪꯒꯣꯏꯖꯕꯤ ꯅꯤꯡꯗ ꯐꯝꯃꯒ ꯇꯞ ꯄꯦꯟꯖꯕꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯉꯥꯡꯅꯕ ꯅꯠꯇ꯭ꯔꯒ ꯈꯟꯅꯕ ꯆꯩꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯊꯣꯛꯄ ꯃꯇꯝꯗ ꯇꯦꯟꯁꯟꯒꯤ ꯑꯣꯏꯅ ꯍꯣꯏꯗ ꯑꯐꯕꯇ ꯈꯟꯗꯣꯛꯆꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯨꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯤꯔꯤꯕꯤ ꯏꯆꯦꯃ ꯋꯥꯍꯦꯡꯕꯝ ꯅꯤꯉꯣꯜ ꯕꯤꯗ꯭ꯌꯥꯄꯇꯤꯗ ꯌꯣꯝꯁꯤꯜꯂꯒ ꯂꯩꯕꯗꯧꯅ ꯎꯏ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯎꯖꯔꯤꯕ ꯃꯁꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯃꯃꯤ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯃꯃꯥꯡ ꯆꯍꯤꯗ ꯐꯣꯡꯈꯤꯕ ꯏꯃꯥꯒꯤ ꯁꯅꯥ ꯊꯝꯕꯥꯜ ꯍꯥꯏꯕ ꯏꯃꯥꯒꯤ ꯁꯅꯥ ꯊꯝꯕꯥꯜ ꯍꯥꯏꯔ ꯃꯥꯜꯂꯦ ꯁꯅꯥ ꯊꯝꯕꯥꯜ ꯂꯥꯏꯔꯤꯛꯁꯤ ꯑꯩ ꯄꯥꯔꯒꯗꯤ ꯂꯥꯛꯆꯕꯗꯨꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯑꯗꯨꯝ ꯃꯃꯤ ꯇꯥꯏ ꯑꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯆꯠ ꯃꯅꯥ ꯃꯁꯤ ꯍꯧꯅꯕꯤꯅꯤ ꯑꯗ ꯑꯃꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯣꯕꯤꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯣꯕꯤꯟꯅꯁꯨ ꯄꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯈꯨꯏ ꯈꯨꯐꯣꯡꯊꯣꯛ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤ ꯑꯌꯥꯝꯕ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯉꯨꯔꯒ ꯄꯔꯦꯡ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯄꯤꯕ ꯍꯥꯏꯕ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯐꯖꯍꯟꯅꯤꯡꯕ ꯑꯐꯕꯗ ꯇꯧꯍꯟꯅꯤꯡꯕ ꯑꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯎꯏ ꯃꯁꯤ ꯑꯩꯁꯨ ꯌꯥꯖꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯟꯒꯤ ꯃꯤꯡꯁꯤ ꯑꯩ ꯑꯃꯨꯛꯀ ꯄꯟꯖꯕ ꯇꯥꯔꯦ ꯑꯣꯖꯥꯁꯤ ꯌꯥꯝ ꯐꯖꯅ ꯉꯁꯤ ꯂꯥꯏꯔꯤꯛ ꯃꯁꯛ ꯇꯥꯛꯄꯤꯕꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩ ꯊꯃꯣꯏꯗ ꯏꯇꯣꯝꯇ ꯊꯥꯒꯠꯆꯩ ꯑꯣꯖꯥꯁꯤ ꯁꯨꯅꯥꯏ ꯂꯝꯗꯝꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯉꯟꯅ ꯃꯁꯛ ꯈꯪꯈꯤꯕ ꯁꯩꯔꯦꯡꯏꯕ ꯁꯛꯅꯥꯏꯔꯤꯕ ꯑꯏꯕ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨ ꯃꯊꯪꯗ ꯁꯩꯔꯦꯡ ꯅꯩꯅꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯐ ꯂꯝꯀꯣꯏ ꯋꯥꯔꯤ ꯃꯅꯤꯄꯨꯔꯤ ꯏꯪꯒ꯭ꯔꯥꯖꯤ ꯃꯊꯪ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯃ ꯑꯗꯨ ꯃꯔꯛꯁꯤꯗ ꯏꯅꯧ ꯅꯧꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯃꯁꯛ ꯇꯥꯛꯄ ꯉꯝꯕꯒꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯁ꯭ꯀꯤꯜ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯅ ꯎꯕ ꯐꯪꯖꯕꯁꯤ ꯑꯣꯖꯥ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯒꯁꯨ ꯐꯣꯡꯉꯤꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯜ ꯊꯝꯃꯒ ꯃꯒꯨꯟ ꯍꯥꯞꯄꯒ ꯅꯩꯅꯕ ꯉꯝꯕ ꯅꯩꯅꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯐꯕ ꯀ꯭ꯔꯤꯇꯤꯛꯁꯦ ꯋꯥꯠꯂꯤ ꯑꯐꯕ ꯀ꯭ꯔꯤꯇꯤꯛ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯤ ꯂꯥꯏꯔꯤꯛꯅ ꯐꯔꯤꯕ ꯀꯅꯥꯒꯤꯅ ꯐꯠꯇ꯭ꯔꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯒ ꯏꯚꯦꯟ ꯑꯩꯈꯣꯏꯅ ꯃꯅꯥ ꯑꯃ ꯄꯤꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯀ꯭ꯔꯤꯇꯤꯛꯁꯤꯅ ꯌꯥꯝ ꯅꯤꯄꯥ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯃꯒꯗꯤ ꯃꯥꯒꯤ ꯋꯥꯁꯦ ꯂꯧꯏ ꯁꯤꯅꯤ ꯑꯗꯨ ꯀ꯭ꯔꯤꯇꯤꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨ ꯍꯤꯔꯝꯁꯤꯗ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯃꯤꯡ ꯄꯟꯖꯒꯦ ꯍꯧꯒꯠꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯣꯕꯤꯟ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕꯤꯔꯛꯄ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯔꯤ ꯄꯟꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯆꯩꯊꯦꯡ ꯑꯃꯒꯤ ꯆꯩꯅꯥꯈꯣꯜꯅ ꯑꯍꯣꯡꯕ ꯂꯥꯛꯏ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯈꯦꯟꯕꯤ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯊꯥꯕꯣꯡꯅ ꯊꯥꯡꯒꯠꯄꯤꯔꯝꯃꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥ ꯄꯤꯕꯁꯦ ꯂꯥꯏꯔꯤꯛꯀꯤ ꯍꯣꯜ ꯃꯄꯨꯝꯗꯣ ꯌꯦꯡꯗ꯭ꯔꯒꯁꯨ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯅꯨꯡꯗ ꯐꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯐꯖꯕ ꯌꯥꯎꯔꯒꯗꯤ ꯃꯁꯤꯁꯨ ꯃꯅꯥ ꯄꯤꯕ ꯌꯥꯏ ꯁꯤꯅꯤꯗ ꯁꯤꯁꯨ ꯃꯅꯥ ꯄꯤꯕ ꯌꯥꯏ ꯁꯤꯅꯤ ꯁꯤꯃ ꯑꯩꯅ ꯁꯨꯝ ꯎꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯏꯕꯒꯤ ꯃꯈꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛ ꯏꯕꯒꯤ ꯃꯑꯣꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯪꯏ ꯏꯕꯁꯤ ꯅꯠꯇꯕ ꯑꯩꯅ ꯇꯦꯕꯜꯗ ꯐꯝꯃꯒ ꯑꯩꯅ ꯚꯥꯞꯇ ꯁꯥꯔꯒ ꯏꯕꯗꯣ ꯐꯖꯈꯤꯕ ꯌꯥꯏ ꯑꯩ ꯃꯗꯨ ꯊꯤꯌꯦꯅ ꯍꯥꯏꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯑꯅꯧꯕ ꯃꯑꯣꯡ ꯑꯃ ꯀꯣ ꯑꯩꯒꯤ ꯉꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯥ ꯁꯅꯥ ꯁꯥꯕ ꯂꯥꯛꯑꯦ ꯑꯗꯨ ꯃꯥ ꯍꯦꯛꯇ ꯃꯥ ꯁꯅꯥꯗꯣ ꯁꯥꯔꯣꯏ ꯃꯥ ꯃꯣꯗꯦꯜ ꯈꯜꯂꯛꯀꯅꯤ ꯀꯔꯝꯕ ꯁꯥꯁꯤꯒꯦꯅ ꯑꯩꯈꯣꯏꯅ ꯏꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯏꯒꯗꯧꯔꯤꯁꯤ ꯑꯅꯧꯕ ꯃꯈꯜ ꯑꯃ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯑꯅꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯔꯤꯁꯤ ꯌꯥꯝ ꯑꯅꯧꯕ ꯃꯈꯜꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯁꯤꯜꯆꯔ ꯍꯥꯏꯕ ꯇꯥꯏ ꯏꯝꯐꯥꯜꯗꯁꯨ ꯇꯧꯔꯤ ꯁ꯭ꯇꯦꯁꯟ ꯄꯨꯝꯅꯃꯛꯇꯁꯨ ꯇꯧꯔꯤ ꯑꯗ ꯆꯍꯤꯒꯤ ꯂꯤꯂꯥꯁꯤ ꯀꯝꯄꯤꯇꯤꯁꯟ ꯍꯦꯛ ꯇꯧꯔꯤ ꯁꯤꯒꯤ ꯂꯤꯂꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤꯗ ꯊꯥꯒꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯅ ꯁꯥꯟꯅꯔꯒꯁꯨ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯋꯥꯍꯟ ꯑꯃ ꯄꯤꯔꯒ ꯃꯁꯤ ꯊꯥꯒꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯐꯖꯔꯦ ꯍꯥꯏꯕ ꯂꯤꯂꯥꯁꯦ ꯈꯜꯂꯒ ꯊꯥꯒꯠꯄ ꯃꯇꯝꯁꯤꯗ ꯃꯅꯥ ꯐꯪꯉꯛꯇꯦ ꯁꯤꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯁꯤꯕꯨ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯅꯣ ꯁꯤꯅ ꯐꯥꯁ ꯇꯥꯏꯀꯦꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯥꯅꯤꯡꯗꯕ ꯂꯤꯂꯥꯒꯁꯦ ꯐꯥꯁ ꯇꯥꯔꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯂꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯩꯅꯣꯝ ꯍꯦꯛꯇ ꯌꯥꯎꯔꯝꯕ ꯀꯩꯅꯣꯝ ꯍꯦꯛꯇ ꯌꯥꯎꯍꯟꯕ ꯉꯝꯕ ꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯠꯏ ꯈꯨꯂꯥꯟꯊꯣꯛꯁꯤꯗ ꯀꯩꯅꯣꯝ ꯍꯦꯛꯇ ꯌꯥꯎꯍꯟꯕ ꯉꯝꯃꯒꯗꯤ
ꯃꯥꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯔꯒꯗꯤ ꯃꯉꯣꯟꯗ ꯃꯃꯜꯁꯦ ꯊꯝꯃꯤꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯋꯥꯔꯤꯁꯦ ꯀꯞꯄꯦ ꯅꯠꯇ꯭ꯔꯒ ꯅꯣꯌꯦꯛ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯃꯅꯥ ꯐꯪꯗꯕ ꯌꯥꯏ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯀꯝꯄꯤꯇꯤꯁꯟ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯏꯔꯛꯄ ꯃꯇꯝꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗꯕ ꯃꯆꯜ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯁꯄꯦꯟꯁꯟ ꯍꯥꯏꯕ ꯑꯃ ꯏꯪꯒ꯭ꯔꯥꯖꯤ ꯋꯥꯍꯩꯗ ꯁꯠ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯑꯏꯕ ꯅꯠꯇꯕ ꯑꯏꯕꯅ ꯏꯔꯤꯁꯦ ꯃꯑꯣꯡꯒ ꯄꯨꯟꯅ ꯄꯥꯔꯤꯕ ꯔꯤꯗꯔꯗꯨꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯊꯣꯛ ꯂꯥꯎ ꯊꯣꯛꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯈꯨꯌꯦꯡ ꯈꯨꯂꯥꯡꯗꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯈꯨꯗꯝ ꯑꯃꯇꯪ ꯄꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅꯁꯨ ꯑꯩ ꯃꯁꯤ ꯒꯨꯒꯜꯅ ꯄꯥꯈꯤꯕ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯉꯥꯛꯇꯅꯤꯅ ꯑꯁꯤꯃ ꯈꯛꯇꯅꯤ ꯑꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯅꯤ ꯈꯜꯂꯤ ꯋꯥꯔꯤ ꯃꯆꯥꯁꯦ ꯁꯥꯡꯕ ꯋꯥꯔꯤ ꯃꯆꯥ ꯅꯠꯇꯦ ꯅꯤꯄꯥ ꯑꯃꯈꯛꯅ ꯃꯄꯥ ꯑꯃꯈꯛꯅ ꯃꯆꯥ ꯅꯤꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯉꯝꯃꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄ ꯃꯇꯝꯁꯤꯗ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯦ ꯁꯤꯔꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯅ ꯗꯥꯛꯇꯔ ꯂꯩꯇꯕꯗꯒꯤ ꯗꯥꯛꯇꯔ ꯑꯃ ꯈꯨꯗꯛꯇ ꯀꯧꯏ ꯗꯥꯛꯇꯔꯗꯣ ꯈꯨꯗꯛꯇ ꯂꯥꯛꯏ ꯗꯥꯛꯇꯔ ꯌꯥꯝ ꯊꯨꯅ ꯂꯥꯛꯏ ꯌꯥꯝ ꯌꯥꯡꯅ ꯂꯥꯛꯏ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯦꯁꯦꯟ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕ ꯍꯥꯏꯕꯁꯤ ꯗꯥꯛꯇꯔ ꯑꯃꯒꯤ ꯗꯤꯒꯅꯤꯇꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯐꯅ ꯑꯆꯤꯟꯕ ꯂꯩꯔꯒꯁꯨ ꯗꯥꯛꯇꯔꯁꯤ ꯃꯥꯒꯤ ꯃꯊꯧ ꯊꯥꯗꯣꯛꯑꯒ ꯄꯦꯁꯦꯟ ꯑꯃ ꯄꯨꯔꯛꯏꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯂꯥꯛꯈꯤ ꯁꯤꯅꯤ ꯁꯤꯃꯥꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯄꯦꯁꯦꯟꯇꯨꯒꯤ ꯃꯄꯥꯅ ꯉꯁꯥꯏꯒꯤ ꯑꯅꯥꯕꯗꯨꯒꯤ ꯃꯄꯥꯅ ꯗꯥꯛꯇꯔꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯅ ꯍꯥꯏꯖꯅꯤꯡꯕ ꯗꯥꯛꯇꯔꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯅꯕꯗꯗꯤ ꯉꯁꯥꯏꯒꯤ ꯃꯔꯥꯏꯕꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯄꯗ ꯏꯁꯣꯔ ꯃꯅꯤꯡ ꯈꯟꯖꯔ ꯉꯁꯥꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯋꯥꯏ ꯌꯥꯎꯁꯟꯅ ꯇꯧꯒꯦ ꯃꯥꯅ ꯍꯥꯏꯖꯒꯦ ꯈꯟꯖꯕ ꯑꯗꯨ ꯃꯈꯨꯜꯂꯣꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯕꯗꯣ ꯍꯥꯏꯕꯨꯗꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯗꯥꯛꯇꯔꯗꯨꯅ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯆꯪꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯄꯦꯁꯦꯟꯁꯤꯒꯤ ꯃꯄꯥꯁꯤꯅ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯗꯣ ꯗꯥꯛꯇꯔꯁꯤꯅ ꯇꯥꯈꯤꯗ꯭ꯔꯦ ꯗꯥꯛꯇꯔꯒ ꯍꯥꯏꯁꯦ ꯄꯣꯡꯗꯤ ꯄꯣꯡꯕ ꯌꯥꯅꯤꯀꯣ ꯍꯥꯏꯅ ꯃꯊꯧ ꯁꯨꯝ ꯅꯨꯡꯉꯥꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯑꯉꯥꯡꯗꯣ ꯍꯤꯡꯉꯦ ꯃꯥꯏ ꯄꯥꯛꯑꯦ ꯗꯥꯛꯇꯔꯗꯣ ꯊꯣꯔꯛꯑꯦ ꯗꯥꯛꯇꯔꯗꯣ ꯊꯣꯔꯛꯑꯒ ꯃꯌꯨꯝꯗ ꯃꯥ ꯆꯠꯂꯝꯗꯥꯏ ꯇꯍꯥ ꯃꯤꯀꯨꯞꯇꯨꯗ ꯍꯧꯖꯤꯛꯀꯤ ꯄꯦꯁꯦꯟꯗꯨꯒꯤ ꯃꯄꯥꯗꯨꯅ ꯆꯪꯉꯒ ꯗꯥꯛꯇꯔꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯃꯥꯅ ꯍꯥꯏꯖꯕꯅꯦꯕꯀோ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯦꯟꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯆꯥ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯄꯦꯁꯦꯟꯗꯨꯒꯤ ꯃꯄꯥꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯁꯥꯏꯒꯤ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯑꯃꯅꯤ ꯌꯥꯎꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯝꯗꯕꯗꯣ ꯗꯥꯛꯇꯔꯗꯨꯗ ꯑꯣꯟꯁꯤꯜꯂ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯗꯥꯛꯇꯔꯁꯤ ꯉꯁꯥꯏꯒꯤ ꯄꯣꯡꯗꯤ ꯌꯥꯝꯅ ꯄꯣꯡꯉꯦ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯗꯤ ꯐꯥꯎ ꯍꯥꯏꯖꯕꯒꯤ ꯇꯥꯟꯖꯥ ꯐꯥꯎ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯗꯥꯛꯇꯔ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯄꯣꯡꯈ꯭ꯔꯦꯗ ꯍꯥꯏꯅ ꯃꯥ ꯅꯤꯡꯊꯣꯟ ꯄꯣꯡꯉꯒ ꯂꯩꯖꯕꯅꯤ ꯁꯤꯅꯤ ꯑꯗꯨ ꯗꯥꯛꯇꯔꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯔꯁ ꯁꯥꯟꯅꯔꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯄꯦꯁꯦꯟꯁꯤꯒꯤ ꯃꯄꯥꯁꯤꯅ ꯅꯔꯁꯁꯤꯗ ꯃꯥꯅ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤ ꯗꯥꯛꯇꯔꯁꯤ ꯌꯥꯝ ꯄꯣꯡꯈ꯭ꯔꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯏꯆꯥꯒꯤ ꯃꯔꯝꯗ ꯍꯪꯖꯒꯦ ꯇꯧꯕꯁꯦ ꯍꯥꯏꯖꯒꯦ ꯇꯧꯕꯁꯦ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯐꯥꯎꯕ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯁꯤ ꯐꯥꯎꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯗꯥꯛꯇꯔꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯄꯤꯗꯕ ꯗꯥꯛꯇꯔꯗ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯖꯔꯒ ꯄꯦꯟꯖꯕꯒꯤ ꯃꯃꯤꯗꯣ ꯇꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯑꯣꯏꯅ ꯎꯏꯌꯦꯕ ꯑꯗꯨ ꯁꯤꯒꯤ ꯋꯥꯔꯤ ꯇꯧꯔꯒ ꯄꯦꯁꯦꯟꯁꯤꯒꯤ ꯃꯄꯥꯁꯤꯅ ꯅꯔꯁ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯀꯞꯄꯦꯕꯀꯣ ꯀꯞꯅ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦꯕꯀோ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯗꯥꯛꯇꯔꯗꯣ ꯅꯪꯒꯤ ꯅꯆꯥꯒꯤ ꯊꯋꯥꯏ ꯀꯟꯅꯗꯕ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯥꯛꯇꯔꯗꯨꯒꯤ ꯑꯃꯈꯛꯇꯪ ꯄꯣꯛꯆꯕ ꯃꯆꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯁꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕ ꯃꯆꯥꯗꯨ ꯍꯨꯟꯗꯣꯛꯑꯃꯒ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯅꯆꯥꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯗꯥꯛꯇꯔ ꯂꯥꯛꯈꯤꯕꯁꯤꯅꯤ ꯑꯗꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯇꯍꯥꯅ ꯆꯠꯈꯤꯕꯗꯣ ꯃꯆꯥꯗꯣ ꯑꯣꯏꯕ ꯅꯪꯅꯅꯕ ꯆꯠꯈꯤꯕꯅꯤ ꯄꯦꯁꯦꯟꯗꯨꯒꯤ ꯃꯄꯥꯗꯣ ꯊꯃꯣꯏ ꯀꯥꯏꯅ ꯉꯁꯥꯏ ꯀꯞꯄꯗꯤ ꯉꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅ ꯂꯦꯜꯍꯧꯕꯗꯣ ꯐꯖꯩ ꯁꯤꯅꯤꯗ ꯐꯖꯩ ꯁꯤ ꯉꯁꯥꯏ ꯁꯤꯅꯤ ꯑꯩꯅ ꯁꯁꯄꯦꯟꯁꯟ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏ ꯁꯥꯒꯜ ꯑꯃ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇꯅ ꯑꯃ ꯄꯨꯔꯛꯄ ꯉꯝꯕꯒꯤ ꯉꯁꯥꯏ ꯁꯛꯇꯤꯁꯦ ꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯗꯗꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯣꯏ ꯁꯤꯅꯤꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯑꯍꯥꯟꯕ ꯄꯥꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯅꯩ ꯃꯔꯝꯗꯤ ꯔꯤꯗꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛ ꯇꯧꯕꯁꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯤ ꯉꯝꯕꯒꯤ ꯊꯧꯅꯥꯁꯤ ꯂꯩꯇꯥꯏ ꯁꯤꯅꯤ ꯑꯗꯨ ꯁꯤꯒꯤ ꯊꯧꯅꯥꯁꯤ ꯀꯗꯥꯏꯗꯒꯤ ꯄꯣꯛꯀꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯗ ꯏꯁꯣꯔꯅ ꯄꯟꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯔꯤꯁꯦ ꯑꯐꯕ ꯂꯥꯏꯔꯤꯛ ꯉꯁꯥꯏꯒꯤ ꯔꯥꯏꯇꯔ ꯑꯃ ꯋꯥꯔꯤ ꯃꯆꯥ ꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯃꯅꯥ ꯐꯪꯈ꯭ꯔꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯈꯪꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯐꯥꯔꯁ ꯇꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯇꯥꯈꯤꯕ ꯊꯥꯔꯠ ꯉꯁꯥꯏ ꯀꯝꯕꯤꯅꯦꯁꯟꯗ ꯌꯥꯎꯈꯤꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯁꯤ ꯄꯥꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃꯗꯤ ꯂꯩ ꯁꯤꯅꯤ
ꯃꯗꯨꯕꯨ ꯁꯤꯡꯅꯔꯒꯅꯤ ꯑꯩꯅ ꯐꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯏꯕ ꯉꯝꯒꯗꯧꯔꯤꯁꯦ ꯁꯤꯃ ꯑꯩ ꯊꯣꯏꯗꯣꯛꯄ ꯃꯇꯝꯁꯤ ꯑꯩ ꯂꯧꯖꯗꯕꯤꯗ ꯉꯁꯤꯒꯤ ꯆꯩꯅꯥ ꯑꯃꯒꯤ ꯆꯩꯊꯦꯡ ꯑꯃꯒꯤ ꯆꯩꯅꯥ ꯀꯣꯟꯅ ꯑꯍꯣꯡꯕ ꯄꯨꯔꯛꯏ ꯍꯥꯏꯔꯤꯕ ꯏꯆꯦꯃ ꯋꯥꯍꯦꯡꯕꯝ ꯕꯤꯗ꯭ꯌꯥꯄꯇꯤꯒꯤ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯊꯥꯔꯒꯗꯤ ꯃꯔꯤꯁꯨꯕ ꯈꯨꯗꯣꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯐꯝꯃꯤꯉꯩꯁꯤꯗꯗꯤ ꯂꯥꯏꯔꯤꯛꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯕ ꯉꯝꯕꯒꯤ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ khitang kaino to bai jeba ta de do ai matam sanu matam da lai se soi da paraga ai nei na bagi lamai da ai ko chage ar karibo matam da imphal dagi koi gi lai kha bagi se karibo matam da su ai ngon he he ningchin bi dai lai ga phaba lai da gadi recommend to biro hai dana ado matam da di lai ku da wari macha jaba ma ka tang yaw ra su ani ka tang yaw ra su madu hai hai bagi recommend to bagi bom sa bo to madi ai su sum lo jage hai bata re mathang khoi project pai bi ribi ai bagi wahemgam ningol bidapati gi sema bidapati gi bagi manga su khudol hai batare amusu khuide lei phom bagi sem saga do hai ba mata jai adu kalam se yam masin thau hai ji batare ongje su yangi adu mayam na di paisa pai de hai adu ai gi min de paisa pai boina ui madam di ai mathang lai ni phom gi to bo ngam de ba ko adu lai mathang mathang phom ngam bagi sakti ma lai ni sinadi isi magi kadim ta awat pa lai ta mane ha ba simaga lai re ada ngasi phom ba lai dik si ngasai gi mama mana thawum tara no puraga masa du bo ahan ba ubagi mi kup da penja ba maga loina na mama o bena phaira ta jinda masa du pamjaraga penja o mi kup ni sini ngasi ha ba ni se adu bo ngasi gi lai ba ba mi kup sira phom ba lai dik sina isi magi punsida sungsoi soi da ngasai gi isi magi punsida lairik sina khoi gi magun hapa ngamba matik mayai piba ngamba lairik sini isi babu mai sinba thumna sakta ko ngamba lairik ma bo hen biu haina isor da haijat ga loina na ai gi tengda ko warol si matang si ode lo chinjari maya bo khurde